Manipuri News update masang hatag pizage online classing yawa phangdabadagi school gi nupi masa suicide tawduna sikrai Kerala da numaijing ayuktagi school sing online classing hawkibaga Malapulam district naha odibi school mahairu nupi masa amaningba kaikrai ma ki TV natragana smartphone ama laijade numijung matungda tara suba class ki mahairu adu magi mayumdagi thiba khangkidre ma ki maina saktheklaba haksang adu ma ki yum manakta mi sikpam pham amada nongthilpung uhum khairam tabada phangki Apaba mahiroi amani haina ba nupi masa aduna masamak mai thazakibini haina police na haiki magi yumda television ama lay adubu madu yadraba television ne madu semjinaba mathau tai haina aingonda mahakna haiki adubu aina madu tawba ngamkide aina smartphone ama pibusu ngamkidi haina covid-19 na sathiraba lockdown asida senthok leitraba nomgi kusuman tanjaba nupi masa adugi mapa aduna haiki mahakna masi karigi tawkhibano ai khangde aikoina atopa upai sing yengba yai marup amagi yumda satpagumba tawba yai haina aihakna haiki haina mahakna haiki nupi masa adugi mama adu sayol khara khaktagi mamangda anga ama pokre amasum imung adugi sel amata lekhide imung adu sen thumgi fibam yamna phatkide amasum nupi masa aduna makha mahai tamthaba ngamloidra haina yamna wokhal wajaki ahanba phangba report sing the TV natragana online classing horakiba matungda masi upai sing asi phangdabadagi mahak yamna thamoi sokiba oigani utli haina senior police officer amana pawgi agency da phungdoki thamoi solaba thawdo asigi matangna district level education official singdagi report ama pikhalangnaba Kerala education minister C Rabindranath na khankhre covid-19 thengnaraduna kha thangba state asina First bell cover online classing ki kuthangda June amadagi makhoi academic year hoki classing adu bacteria channel da telecast tawi class 1 dagi 12 phawgi mahairoi punamakta mapung phaba timetable ama pikre adubo state asida sawrang mahairoi lakh 2.5 na TV ama natragana internet sijinaba yanabagi device leite Atopa marueba content masang hatang mem da share tawjaramge nupi masa amada otpi nebi haibigi damak mi ama uda pulaga hingna mai thakre Uttar Pradesh ki Pratapgarh district tha kharagi mamangna nupi masa amagi ikai khumraba manghan biki haiba maralda sai kungani thu shuraba nupa ama u pambi amada pullaga hingna mai thakre haina police na ngasi phungdokre paw adu tabaga police team ama khudakta thawdok thokpham aduda changsinki adubu mafam aduda leramba khunja singa makhoiga muknaki amadi gari ani mai thadokhi ngarang numidang to thokiba thawdo aduda chenaba mi ani phare amadi police na FIR ama register tawre Hauzik Pibam Kudima control Tauri Haina Superintendent of Police Abhishek Singhana Phungdorakli